Illegal immigrants singi Adhaar Amasung voter identity card Saraga Manipur Da Meetop Pushilakpa Khutpu Phagatpa Ngamle HAINA Manipur LEINGAK MAIKEI PHONGDORAKLI Kiramasigi matangda National News Channel Amoiriba NDTV ki report amana hai Aranba mongda Adhaar amadi voter ID card saba mioi sing mathakta akhanaba police ki team amana kupna senaraga lakpagi sarokamoina asigumba thawongda chenabani haiba mioi kya Phagatpa ngamki Masiga iroinana Myanmar macha ani sasinaba identity card sing paiduna Manipur district amadagi Phagatpa Ngamle hairi pau asina makhatana hai aranba mongda Adhaar Amasung voter ID card sabaga mari leinaba case kaya thigatpagi thabak chathakhi makhatana su asigumba thabak thoram singda chenaba mioi sing Phagatpagi thabak chathakhi gani thawong asida chenaba mioi kaya Phagatkadaba leiba maramna chapchaba mafam sing thamkhiroi haina pau hilikuna mana makhatarakli sasinaba Adhaar Amasung voter card pairamba Myanmar macha ani ki leifamasi Churachandpur district haina palli card sariba mioi sing asina illegal immigrants singi leifamasi mafam ama hektamak pansinbagi thabak chathai masigi chapchaba mari makhong pumnamak matam chaba amada phongdorakani thawong asi Manipur khaktada singnabagi mahut national security da singnabani Manipur illegal immigrants singna sasinaba Adhaar card kaya pairambadagi Phagatpagi thodok asi kumjali sing ani gatarani pan gi me thada su thokpa lekhrei matamaduda Myanmar macha mapan ga loinana Chennai dagi nupi ama Phagatpagi thodok lekhrabani hainasu pawsina makhata rakli